अहानबदे यamna maruiba update am khatang thamjage kuki militant ke attack ta naga village guard am sire ngase pung manga rom ta bada none tupul manak ta leiba pongringlong village ta kuki militant na landarak pada village guard am sire thiba khangdana leirakhiba miyoi adu ngasi nungthin ki pung amaga makhai da phangkhibani kokta nongmai maru na panduna sirambani asam BJP na 2027 gi mikhal gi thorang tawkre tongan tongan ba state sing da mathang chahi 2027 da pangthokadariba assembly mikhal gi damak BJP gi makok thongbalu chingba singna hojik tagi hona kan mathorang thausil paikhat hokre hari report asigi matungi na manipur yauna india gi tongan tongan ba state sing da pangthokadariba mikhal asida BJP na chauna mai pangna bagi damak lalong yat pa hokre pangthokadariba mikhal asida BJP gi government leitriba state sing khakta natana BJP na lengak tawriba state sing da Amukka Hanna party sigi lengak laktaba yaroi haibagi wakhalda lalong yat pahurakibani UP da so hauji state asigi BJP Pradesh ki President Pankaj Chaudhary na Amukka Hanna state asida BJP gi lengak laknabagi dama khanaba thaurang kaya paikhat pahukre hadi thaurang asigi manung chana BJP gi lengak leiriba state singi BJP gi vote fangdaba mafam sing khangdok tuna lakadariba mikhala sida vote fangnabagi dama khanaba thaurang thosel paikhatuna Panba yabadi hauji India ki oina BJP na puna UT yauna state kungama thoirom da rule tawribani makha tana BJP ki lengak leba state ki masing hengatna ba maikei da BJP na khana ba mi eng thamduna thabak tawba hokre hari India ki education system da chawna ahong balak labi ai Leibak sin ba thungna paper leak oibadagi charang na ba thoklinge chura asida Prime Minister Narendra Modi na mifam mapu oiduna lakadariba June taraga mathoi da India ki hojik leiriba education system sengdukna bagi matangda akhana ba mifam pangthokadari Report asigi matungina pangthokadariba mifam asi Niti Aayog Governing Council na mapung oina Narendra Modi gi miing makhada hojik leiba asida primary thaktagi higher education fawbada chathariba education system da chawna ahongba puraknabagi matangda khana nainagani mapung oina khana nainaba asida angangsinggi syllabus ta somnagi lairi khak takpi tambibagi mahota extra curricular activities yahonbaga loinana sana khotnaba cultural activities leadership program amadi anoba system kaya hapchilakpagi matangda khanagani panba yabadi Narendra Modi gi lengangna India bu 2047 the developed country ama mangliba mangla asi thunghanba ngamnabagi dama education system da su chawna ahongba puraktaba yadabadagi thaurangsing asi paikhalakibani khana nainaba asida state singi chief minister amadi UT singi governor singsu saruk yaraba yai haina phongduragli BJP na naha sing manghangadare haina AAP na maral sikre Center amasung state ki BJP lengang na NEET exam ki question leak oikhiba thogdoke achumba puthokpiyu haina appeal tawrabasu BJP ki lengang na tungi yumbiral oirakadaba sing manghale haina Aam Aadmi Party AAP Manipur na maral sikre Press Club ta pangthokpa paugi mi from the party's state coordinator Bishwanath Thingnamna wafam asi phongdola duna hai question leak oibadagi tha asigi kungama thoida Amukka Hanna pangthokadariba exam asigi damak mahirai singna chathok chasen tawbada kudong chanaba Manipur lengang na gari arrange tawbiu haugalaliba naha sing mangjil thanduna makhoi gi career sembada lengang na choba thodang lobiu exam asigi question leak oihanduna mahirai singi punsi Manghanaba honarakpa thawong yaningde haiki amaromda hojik Manipur da pochai amadi thawgi mamal aduki matik wangkhalaktuna miyambu wahale kumja 2014 dagi Narendra Modi na luchingduna lengak pairakibadagi chahi aduda crude oil mamal asai barrel da $114 ni matamdu da petrol liter amagi mamal lupa 72 oiki kumja 2016 da crude oil mamal $27 oiba matamdana liter amada lupa 60 ga 4 oiki adobu kumja 2026 ta crude oil gi barrel amagi mamal lupa 97 oirakpada thawgi mamal thangna hengalakthuna hauzik lupa 106 heli masina mar suraga hingjaba amasung lawmi sinmi singyauna kaithel famlibi ima ibel singda khudong chahandre haiki Manipur da miyam na chathok chasin tawbada sezinariba passenger puba auto rickshaw magic na chingba singasai lanai gi ngaktani gari singasigi atong masu wangkhalakle maram asina petrol gi mamal hengalakpa maram chade haiki thawong asi BJP na laiba asigi corporate sing yokhatnaba honabada miyam da chaitheng pibani haraduna consumer sing na mai hurali haiduna smart meter na mahut sindokpadi ngamlaga loisang sing da corruption muthanaba thabak paikhatpa ngamdriba karigino hangki paugi mifam na saruk yakiba party asigi wangangloi a balance AET exam gi wathokta kumja 2018 na mahairoi taraga mathoi 2019 da Tare 2020 da taragamari amasung handaki exam dana maheroi manga society tawbagi thodok sing thoki haina maral seki asige mo thodok tholiba BJP gi lenga ase maheroi singi karimata khandaba lenga ni hairaduna ngarang Delhi gi Jantar Mantar da education minister Dharmendra Pradhan fam thado uhaina khongjang changsin khibada union lenga na karimata haidi haina sumang na maral seki BJP lenga na Manipur da ingtapa purak pangamdre tha mari khak PU peace purake Samajwadi Party
Manipur Legislative Assembly ki taraga humdoi suba mikhal pangthokpam thokliba mathangi kumja 2027 ki February March tha naksilakpaga iroinana political parties singna makhal kaya gi activities sing chatharakpaga loinana lengak luchingliba BJP da onsenuna ngangbigi thabak hengalakli Samajwadi Party Manipur State ki President Konthau Jambi Sorjina BJP na Manipur ki irang loisenduna ingtapa purakpa ngamdre maram asina ma ki party da sumna dagi tha mari khak ki matam pibiu tangdu laitaba puraki haina phongdokre kariguma party asida miyamna tha mari khak ki matam pibada peace purakpa ngamdrabadi miyamna piningwa chairak pibada taramna okani haina su phongdokre Wafam asing asi Nambolgi Bamjargi Mera Khongturel manakta laiba sanglen amada party sigi state committee na sinduna state asigi mafam kayadagi hana atopa political party da yauramba miyoi sing yauna miyoi chama henbana party sida yaurakpada taramna okpagi thoramda athoiba mithunglen oiduna phongdokhibani president amakha tana hai Samajwadi Party da thajaba thambiduna miyoi kaya leptana chang laklibasina party asigi mapangal hena kangkhat halle chaliba tha asida party da nauna changlakpa sing taramna okpagi thoram atai mafam sing da su pangthoklagani party asina Manipur kannaba choba thodang logani pangthokadoriba assembly election 2027 ta party asigi maikai digi chingamadi tamda seat nifu hena puthokna papandam thamli haiki ngasigi thoramda party asigi Manipur state ki vice president Romeo Khundrak pom saknai raba thongmi Laishram Novo amadi case ni pamachana chingbana mathang sitna thoram mapu amadi akhanaba mithunglen sing oiki Accident ama sire ngarang numidang amasung ase ayuki lona banungai matung pungam mahelakpada mayai lambi paringi wangoi gi mafam amada accident thokpada gari machada lakhiba mayang Imphal thana awang leikai degi thaudem akas kun gataret apokpa jila leikhidre aduga mayang Imphal konchak tagi Khuyen Them Boris Elisa thoiba kunga humdoi apokpa case to mana sokuna laikanakre ngasi Thawbal gi session court building da NI gi court ama hangdoklagani Manipur gi lan gi yauna case taraga mari gi wild chathaba horagani Imphal is ki district and Session Judge Ningthaujam Lanleimana NI gi Special Court asigi judge oiragani May 2023 dagi Manipur da thoragliba lan gi damthiraba thodoksingi manungdagi kharabu Manipur Lengangna NI da khusinaduna wild chathaba horakpa fawba yawraklabasu casing asigi trial di Manipur gi mapanda laiba NI gi Special Court sing da chatharakpana thodoksin asigi victim amasung accused sing da mayongnarakpa khudongchadaba sing yengladuna hayeng Thawbal district ki Khangabokta laiba district and session court Thawbal gi building da NI gi special court ama hangdoklagani hayeng hangdokadoriba National Investigation Agency NI gi court asigi matangda pauche sina linga ki Law and Legislative Affairs Department gi makhada tongan bathakta prosecutor sing oiriba miyoi singda hanglubada loisang asigi maikai degi hayeng hangdokadoriba court asi Exclusive Special Court Manipur NI haina khangnaragani hangdokpagi thoramna loisang asina High Court of Manipur ga khusamnana pangthokadabani hari tongan bathakta laiduna court singna mathau pangthokliba prosecutor singda pauche sina hayeng hangdokadariba NI gi Special Court asida karamba Casing gi wal chathagadagi hain hanglubada makhoina hai NI na case lokatuna wal chathabagi thaba asi ani thongna khaidui Manipur da thokpa thodok wathok singi manungdagi kharabu Manipur lenga ki maikai dagi cabinet mifamna chingbada warif lauduna NI da sinaba casing paiduna wal chathabagi thabakna NI Central haina khangnaba Unit singna pangthui aduga Unlawful Activities Prevention Act UAPA gi makhada charge tawba casing NI na paiduna investigation chatharaga agency sigi special court da wal chathabagi thabakna atopa unit amana tawi ani suba case makhal sing asidi Manipur gi district court sing gi judge sing buso NI gi designated judge sing oivanina makhoi gi court sing da aduma wal chatharakli hayeng hangdokadariba court asidadi Manipur gi lan gi thodok sing gi yauna state lengangna Ministry of Home Affairs ki ayawa lawraga NI da khusinaba case sing gi wal chathagadabani hairaki hayeng hangdokadariba Manipur gi NI gi special court asida wal chathagadaba case sing gi matangda pauche asina thajaba yaba mafamdagi phangba paugi matung inari hojik fawada wal chathanaba case taraga mari leire case sing asigi manungda lan haugalakpada nongpok sekmai PS na konba mafam amada nupi anida fajadaba thawong sing chathaki haibagi matangda NI na lokhatpa case yauri aduga hojik fawagi oina handakta tronglauwi awang leikaida imungda bom kapselaktuna pikliba machin maupa ani leikhidaba amasung angang anigi mamabuna sokhankiba thodokki case na chingba yauri hairi panbe yabadi hayeng sangaduna hangdokadoriba Exclusive Special Court Manipur NI khangabo Thawbal gi thoram ase ayuk pung 8 tarakpadagi hauna pangthokani Chief Minister Waikhem Chana High Court of Manipur gi Chief Justice M Sundar Galoinana court ase hangdokminagani thoram ase da Home Minister Govindas Konthaujam High Court of Manipur gi Justice AB Mall Justice A Guneshwar Outer Manipur Parliamentary Constituency ki Congress MP Alfred Kangam S. Arthur Khangaboki MLA Surya Kumar Okram Chief Secretary P.K. Goel amasung Principal Secretary Law Arun Kumar Sinha su saruk yagani hairi
Nauna hangdokadariba court asigi just oinabagidamak ngarang High Court of Manipurgi Registrar General in Charge na thokpa order gi matung ina Uripok Cherab Court Complex ta laiba District and Session Just Imphal is oirekhibi ningthaujam Lalaimabu NI gi Special Court asigidamak just oina transfer tawkhre mahangna puramba District and Session Just Imphal iski thabakna Wairother District and Session Just Imphal West na ahenba charge oina puragani hairi anaba court asigi just oina charge lawbagi thabak hayeng numi ungma mamangda pangthokani hainasu order asina pali NI gi Special Court asina hayengdagi hauna wal chathaba hawraklagadi luwang bilin thoingambi amasung hemjit fijambu mafam khangan kidaba thawdoki yauna NI gi Guwahati da laiba Special Court ta wal chatharakliba case singsu anaba court asida transfer tawraktuna makha taba wal chatharagani Manipur gi tampaki Changthok Changsin Yadriba Chinggi victim singsu virtual mode ki khudangda court asida chathaba trial saruk yabada hena khudong chahalagani hairi North Korea gi nuclear program negotiate tawi yaroi China gi president Xi Jinping na North Korea da lakadaba khongchet amagi mangoina na North Korea gi luchingba Kim Jong Un gi sakti leirabi machanupi aduna state media na nomai jinumita phongkiba statement amada North Korea gi nuclear program asi chap chana non negotiable ni haikre UN Security Council sections ki makhada North Korea bu nuclear khulai paiba yahandrabasu Pyongyang na matam sangnadagi hona nuclear khulai paiba amasung ballistic missile program chathaba haibasi makhoi gi hakni haidun lakhi makhoi gi nuclear status asi 2023 da makhoi gi constitution da mayek sengna iduna leiri haiki nuclear power ama oina ikhoi gi status chap chana non negotiable ni haina North Korea gi official Raudong Singmun na phongba statement amada Kim gi machanupi Kim Yong Jong na haiki North na makhoi da ki halakpa amata lemna thari haina makha takhi Laiba asegi communication amasung foreign policy da maruoiba waref lawba ama oiribi Kim Yong Jong gi statement ase state media gi matung ina ningthokabadagi laiba pokpa phawba North Korea da lakadoriba China gi president Xi Jinping gi khongchet adugi nongmagi mamangdani malemgi manungda diplomatic ki oina khwaidagi naitom taraba leibaksingi manungdagi ama oiriba amasung akanba international section gi makhada lairiba North Korea da Beijing na political amasung economic support piba ama oiri China gi president Xi Jinping gi Pyongyang da lakliba khongchet asi chahi 8 ki manungda ahanbani amasung mahakna US president Donald Trump amasung Russia gi Vladimir Putin ga hokiba thada summit sing pangthokkiba adugi matungdani Kani KG 28.190 fare Security Force na Senapati PS ki manung chanbati kholen naka post gi non local ani Bolero pickup van AS05A gi 9494 cell oina lupa lising manga ga konana Kani KG 28.190 fare haidi faraba mioi ani adu Kangpokpi district ki Irang part 2 gi Basgara kholdagi Man Bahadur Batarai kungamari amasung mafam asegi Kharpani kholdagi Ajoy Bania kungani thoini haidi